Meerangdo ahanbada ningthibida lai hek lakpaga kokilga ningtamga kawi anidusu lakle sir aikoi amuta changjarake ibohalga thebogasu leiri mapandana gopalga atai singduga leiri Meerangna chango anidu hek changsilakpaga Meerangna direct hairei noyani mathakta ai action lokhat batare anidu pungang ngakre kokilna sir kari maramgino Meerangna usittana noklaga hairei huran bagi kokilga ningtamgadu humang kanglai kokilna amuka hairei kari matangino sir Meerangdu phamlambadagi hagolai Noeni na kari khange aina noigi mong khangloi haina khanbra file singdu mamangda sat insilai aduga hairei noina huraliba mayamdu gisel hawbadagi loiba faw sikim ta watana khalau tha ahumgi matam pini adugi manungda pikhalaktrabadi ai kadai fawba kaidobo ngami haibadu noisu khangamgani khalle file singdu da loi yaurabani noina pigadaba singdu kokilga ningtamgadu maya khumle khumbasu ngamdre Meerangna makha tarai aduga amana ngasidagi noenigi mafam sida leitre che jang pumba hayeng nasagi neyumda yoroklani sil sagatpa horuro paisa masingdu angang natabanina karino tawgadaba tawruro mong yengluro chalo anidu thokre adubu ibohalga thebogadu Meerangda maya kaduni yengi Meerangna anidu da yenglubada tawramlibadu ubada noklaga hairei karino ibohalna khumdringai thebona haurai daira karino hausikiduna Meerangna kedoroge ina thebona akhoi dairan nabu aranba tawramba mangonda minamaba mida asuk laina chatkhro hayeng che laklani kaina thadokli sibu aibu mangla taisibo Meerangna amukasu noklaga hairei thebo yam taningde pepet yam nganu swaida ado makhoina ising khara huranbagi aina makhoi tathokadaba nate asuk kuibasi hurali khangna adum thamlaklidune thebona adudi kaino dairan Meerangna wayo ngango taningdre thebona phagi nate dairan hausikidu kaino ai bap su tadre Meerangna amukasu noktuna hairei tamna yengo sum bap tarakani lanama haunaba sem saba hauro adui mahutta Meerangna ibohalda noklaga hairei taiban ngasidi ai thabak lai noi myam punna thabak sing yengsin hauro ai chalukige adongai ko wa amaga nahan bobogi microfinance ki maramda haini kibedo soibra amukta check tawraga yengbiyu matomta gira natraga partner yaubra yengbiro amta ibohalna matomta gi oikibadaine sir Meerangna ado amuktaga kupna check tobiro partner yauba oiradi aigi microfinance ki plan du cancel tobiyu si haramlaga Meerangdu hui khonglaga thokre mahak namuknabasi bobo khaktani atobagi oramnabadi migi mangnaba tawningdabagini adunani partner yaramladi cancel taw haramlibadu thebodu Meerangda ngakna yengi ibohaldu Meeranggi mabukta wa ama lairi habadi mahaksu khangli thebona haribadu asengbani Meerang asigumba mida asumaina yam laina thadokadaba mi nate adudi magi sikarino haina ibohalna khalai somda kokilga ningtamgadu tholoklaga yam saurami kokilna mi usittaba angang mana asuk yam phawba yabra ningtamna
masi mamangda hingawasi handakti loye khalle doma kokilna paisa du yengi lupa lakun mari ani du yengnei ningdamna adu loina pithokhrabadi aikhoidi kedodoiba kokilna mamit kharaga hairei adudi pidaba tabani ningdamna kamaina kokilna ma oina loshinba tabani handakti usittaba saradana ningdamsu akhaba mino amaga hairei akhoidaga hauradana mapunsi mangba tabani ma kokilna kanade subol unarusi ma loshillasi handakti ningdamna chasi anidu asawa pumba puduna subolgi manakta chatkre Nakalamaromda laisnana lakpada office bobodu mahakbu ngaiduna leiramle nupa amasu yauramli laisna ubada bobona kaurai laba ai thabaka chatagai nangairamni bani masini tu office gi mapu Johnson kaubani laisnaga nupaduga haifet noknai laisnana tapna hairei sir yam nuaizare sakhangna basi adu sir ai ngasidi suti lodaba yadaba ama leire bobona Johnson da yengi Johnson na hairei hoi hoi kaisu kaidi loba aikoi baiga khangnai haibanina ngasidi kaide ado matungdadi lauranu ko yam toina suti loba yade ko ai manager da hainabirage laisnana hoi sir ai manager da changnaga haisaramu haibra Johnson na yarni ai tawrage ahomdu ngahak wari sanarami laisnana boboda onsilai dhaba thabak chatloidra bobona chani pung kaya tarage ne laisnana taramathoi tadore Johnson du set hairei aidi thabo ma lehori halamage ko sawya de ko Johnson du yam thuna mafam du dagi chatkre laisna du magi matau du kharadi ngakpa phawi laisna na hairei fare du di dabo aisu thokrage bobona hoi laisna du aswai phawbadang chatpadang ngairi bobodu gari machada thaudorakpani kadomdagino khangaudana gari ama laklaga laisnagi mamangduda boboga thingainare gari du khamlamdana adum thaukhre bobodu gari dagi leimaida taraktuna khara sokle mayam chensinnei laisna su yaurei laisna na pakhatna hairei dabo supra makhutta khebatuna ina pungangnanglamle atopa masada su khara sokle bobona hairei hospital da amta chase laisna mayamna su hospital chatnaba taw hainarei laisna du gyan menama takidre pakhatna hairei chase gani sidi kamdongde bobona yare thamamase mayam sangduna auto ma neklaga laisna na tawduna bobobu hospital da punaba hakatli idusu sumthokpa hingalai tanjaduda yamrensu lakle laptakna ure tawribadu mayamna punsinduna leibadu laplabasu ure bobona soklaga mayamga tawraga laisna na auto da hakatkibadu ure yamrenna yausilakpa nangdringai auto du thokre yamran gari du mafam chana khamlaba matungda laisna bu call tawrai laisna somda boboda pairubagi makhut masadu I deire mobile gi ring dusu auto makholga atopa gari mayam gi makhol doga da tadre bobona nahi duna hairei laisna akoi tamogi clinic ta chasi kaka iramdam clinic ta chasi laisna aigi mobile si balance yaudre nangi yaubra
Leisnana Yawidabo Leisnana mobile du lokthok laga pi Leisnagi mobile si lock tawde adum chamna paibani Bobona magi mayambada call tawduna haikhre aduga tanja yenglaga Leisnagi mobile du silent ta thamjali Yamrangi miss call ama leibadusu kakthakre Leisnadi iyo kayo mayamduda pakhatkibana masadu gyanmin tadre Dabo kisu toroi yaurani kaka kita kanna thobiyo Oto dusu kanna thogolai Yamrandu Leisnana call pairaktabaduda ngahak khalaba matung hanjinna amuk tawi adubu adudasu pairaktre tawkhriba condition du Yamran bhabtai aduna maram oiraga mahak call tawdre hospital yauraga tawzaraklani khalli Somda bobobu hospital da posilaktuna doctor na yengba haukhre yamthina sokpasu natabanina khara khetkibagi sokibasingdu minor oina stitch tawba khotba tawrami Leisna su adum leire Yamrandi somda ngairi pung yengbada baro henjilakle sor sangno hondoklaga tapna solai kayam kuina ngahan kidoino ebo saubusu ngamde nangse saurubada maramsu chadre tawkhriba matawduna Fana kuina Yamrandu mafamduda ngairakle call back lakbra haibasu lakte message lakbra yengbasu lakte adubu mabukning phatharaklaga mahak ngairakle sauramdabadu khasiktang saubu phaurai pungdu ama henjilakle ibohalgi call Yamranda lai ring lakpaduda Yamrandi khangpai paikhatpani Hello ayam kuire ngaiba Ibohalna Sir aini Yamrandu mobile duda fat yengi Ibohal oiramle Oh Taiwan kai lere Ibohalna Bobo khaktanida Sir mapusi atopa yaudi Yamrandu pisum sui Chumeko Taiwan Ibohalna Chume Sir Yamranna Fare dudi ai thamlage Yamran goldu thamkre mathanta khalai sidabu karigi oidaba ngangningai leige mana nganglisibo karisu leidaba wafam sida oidaba nganglabadi atopa hiram kaya dasu karigi nganglamloi Somda Leisnadu kari karino hotnaringai pungkaw kawthoklore Bobodu doctor na yengba loiraba matung magi mobile du paikhatuna message ama thai Gada aino ina thinjilake haraga nangsu yausilaktana soi myamsi kainu sibo ainadi sokpai acting tauge haraga sidi lore siramadi nang yum yoraga wangnasi Leisnadu bobogi manakta changlai Dabo yungi ima hoida pau haikraba natra Bobona haidi aina hairuranu haibani tamoda amu arembada pakhanarani Leisnana haibanadi faniye aisu thinjilai pungse ani tarakado Leisnadu mamit laukthorei aduga magi bag tu sat hangdui mobile du sat lauthoi yengbada miss call taru leirami is sidi soiredana bobodu Leisnada munni yengi Leisnana dabo ai bobodu upai leidraduna hairai chalage hairo fare fare chalo ai horen tamoga itemaga pulap halage Leisnana Dabo Saubiyade ai nasisi tabak aruba ma leibani adunane natradi ai leithaba yabani Bobodu nolei kaisu kaideda chaluro
Leisnadu haifet noklamlaga mafamdudagi chenthorei. Karino tawdoisi khanbada mahak mamkhre. Pakhatpanasu loire. Lana mamuk leire haina khalai. Adubu mahak Yaimranda call back tawdre. Bobodu Leisna thokraba matungda makha chiktuna sauraga solai. Yaimran nangna sauraga chakpado imitsina uradi kayada nungaigadaba. Oto tongna Leisnana khalai. Karino aibu silent thamkideda. Ngasai sargi call ayukta lagduna wari sanaribani. Adui matung ai paide. Aduga kamaina. As ay ko kaloi ngaureda. Leisna yausilagle mathanta solai. Ngairamgadra ngairammoidra adudi khangdre. Adubu mafamsidagi oina call tawrage. Otodagi mana kumtharapado ngasaidagi mafamduda lengdana leiriba Yaimranna ure. Leisnadu kumtharaklaba matung mobile du lokthokduna call tawi. Ring du Yaimranda lai. Yaimran momo noklaga gari du start tawduna Leisnana leiriba adomda thawzilai. Leisnadu call pairaktabaduda kire. Tungdagi horn khongpa makhol du taduna onthoklobada Yaimrangi gari oiduna leirami. Madu ubada Leisnadu pakhatsu pakhatli harausu harawi. Ubaga laklakadra khanbani. Adubu Yaimrandu gari dagi momo noktuna kumtharai. Aduga manakta changsinduna harai. Kidangdi thenge. Ado kaisu kaide lao. Hairaga Leisna rongi thongdu hangdokpirai. Leisna su tapna kakhatkre. Yaimranna gari du thawduna lai. Anidu wangangnade. Leisnana tapna hawdorai. Sir, I hospital. Yaimranna noklai. Yare ai loina uhawe. Leisnana asingkiro sir. Sir saudobra. Ai ataigi nate. Imagi naba khotpada mana hospitalized tawiramba khotpa adu mayamdugi khalaga aisu tawbane. Atopa maramamatagi nate. Magi Leisnagi pukchel ataina khangdrabasu Yaimrannadi fazana mayek sengna khangi. Magi chamjaba ipang pangjaba matausida mahak ngaukribani. Yaimranna amukasu noklaga tapna haidai. Saude hawani nangbo. Ado call do pairakpa natraga amutang call back tawramladi amuka henna phagadaba. Leisnadu hojiktada khara pharaduna nganglai. Natte sir, aigi mobile si silent leiramine. Aina kamaina karam kana thamkibano khangdre. Yaimranna nangna thamlaga khangdraba. Leisnana ngasai ayu sarga wari sanaraba matung ai mobile paidriye. Angang anisu paide. Kamain tawrino khangdre. Yaimrandu kaisu khalaroige khanbani. Adubu magi makokta yaraktaba ama leirai. Khallaga hanglai. Otoda nangna hek tongkibaga aina call tawbani. Ai adudagi laklabani. Ada jamda kitang laplapna leiringai nang chatkibana hale. Leisnana mobile du amuk hangdoklaga yengi. Pung kaya adwaidano haise. Yaimranna magi mobile du Leisnada pisalai. Aduda yengo ai gari ngakta thauge. Leisnadu Yaimrangi mobile du paikhatuna yengi. Pung taraga minit 53 call ama yauribadu mangondadi yauramdre. Leisnana kaino pung taraga minit 53 call si aingonda lakteda. Sarna ring chatringai kaklamnani. Masai dabodasu pirini. Miss call leramladi masu hairakani. Yaimrandu sumnoglai tapna harai. Ring chalamlaroi.
ꯐꯔꯦꯁꯦ ꯊꯝꯈ꯭ꯔꯣ ꯍꯧꯖꯤꯛ ꯅꯪ ꯂꯥꯛꯑꯦ ꯁꯤ ꯀꯥꯐꯤ ꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯅꯤꯗꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯌꯥꯏꯃꯔꯟꯅ ꯇꯞꯅ ꯍꯪꯂꯛꯏ ꯑꯕꯦꯝ ꯑꯩ ꯋꯥ ꯍꯪꯒꯦ ꯁꯦꯡꯅ ꯈꯨꯝꯃꯣ ꯂꯩꯁꯅꯥꯅ ꯍꯥꯏꯌꯨ ꯁꯥꯔ ꯌꯥꯏꯃꯔꯟꯅ ꯀꯔꯤꯒꯨꯝꯕ ꯑꯍꯜ ꯑꯅꯤꯅ ꯌꯥꯅꯔꯛꯂꯕꯗꯤ ꯅꯪ ꯑꯩꯒ ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯨꯍꯣꯡꯕ ꯌꯥꯔꯦꯀꯣ ꯂꯩꯁꯅꯥꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯕꯤꯌꯨꯔꯥ ꯌꯥꯏꯃꯔꯟꯅ ꯍꯥꯏꯌꯣ ꯂꯩꯁꯅꯥꯅ ꯅꯍꯥꯟ ꯅꯣꯡꯃ ꯁꯥꯔꯅ ꯅꯨꯄꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯕꯗꯣ ꯑꯗꯨ ꯅꯨꯃꯤꯠꯇꯩ ꯏꯃꯥꯅ ꯁꯥꯔꯕꯨ ꯑꯩꯉꯣꯟꯗ ꯆꯩꯕ ꯂꯦꯞꯈ꯭ꯔꯦ ꯌꯥꯏꯃꯔꯟꯗꯨ ꯂꯩꯁꯅꯥꯗ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕ꯭ꯔꯣ ꯂꯩꯁꯅꯥꯅ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯁꯥꯎꯔꯒ ꯉꯥꯡꯕꯅꯤ ꯑꯗꯨ ꯅꯨꯃꯤꯠꯇꯩ ꯉꯥꯡꯈꯤꯗ꯭ꯔꯦ ꯌꯥꯏꯃꯔꯟꯅ ꯑꯗꯣ ꯐꯔꯦ ꯑꯩꯅ ꯍꯪꯈꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯂꯩꯁꯅꯥꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯑꯩ ꯑꯉꯥꯡꯕꯨꯗꯤ ꯑꯣꯏꯔꯤ ꯃꯇꯤꯛꯁꯨ ꯆꯥꯗ꯭ꯔꯤ ꯁꯥꯔꯒꯤ ꯌꯨꯝꯕꯨ ꯑꯩꯅ ꯄꯥꯟꯅꯕ ꯉꯝꯒꯗꯕꯁꯨ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯑꯍꯜꯁꯤꯡꯅꯕꯨ ꯌꯥꯅꯔꯕꯗꯤ ꯑꯩ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯗꯅ ꯁꯥꯔꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ ꯌꯥꯏꯃꯔꯟꯅ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯔꯛꯏ ꯑꯗꯨꯗꯤ ꯔꯦꯗꯤꯗ ꯂꯩꯔꯣ ꯌꯥꯝ ꯊꯨꯅꯃꯛ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯗꯧꯅꯤ ꯑꯌꯦꯠ ꯑꯄꯟ ꯃꯌꯥꯝꯁꯤ ꯌꯥꯝꯃꯜꯂꯦ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯀꯣꯛꯁꯤ ꯈꯟꯊꯔꯒ ꯊꯕꯛ ꯇꯧꯕ ꯃꯇꯝ ꯑꯣꯏꯔꯦ ꯋꯥꯔꯤꯗꯨ ꯁꯠ ꯊꯩꯗꯣꯛꯂꯒ ꯂꯩꯁꯅꯥꯅ ꯌꯥꯏꯃꯔꯟꯕꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯛꯅꯔꯛꯏ ꯑꯗꯣ ꯁꯥꯔ ꯉꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯉꯥꯡ ꯌꯥꯝ ꯃꯥꯟꯊꯣꯛꯑꯝꯃꯤꯅ ꯁꯤ ꯍꯥꯏꯔꯒ ꯌꯥꯏꯃꯔꯟꯗ ꯃꯤꯆꯤ ꯈꯠꯆꯜꯂꯤ ꯌꯥꯏꯃꯔꯟꯗꯨ ꯄꯤꯁꯨꯝ ꯁꯨꯛꯅ ꯁꯨꯛꯅ ꯅꯣꯛꯂꯛꯏ ꯀꯔꯤ ꯈꯨꯍꯥꯏꯅꯣ ꯑꯗꯨꯗꯤ ꯑꯩꯕꯨ ꯅꯍꯥꯟꯈꯩ ꯌꯥꯝ ꯂꯤꯔꯕꯅꯦ ꯂꯩꯁꯅꯥꯁꯨ ꯅꯣꯛꯂꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯆꯍꯤꯗꯨ ꯈꯪꯗ꯭ꯔꯣ ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯍꯪꯉꯤꯗꯨꯕꯣ ꯌꯥꯏꯃꯔꯟꯅ ꯃꯁꯤ ꯎꯁꯤꯠꯇꯦꯅꯦ ꯃꯁꯦ ꯍꯥꯏꯔꯒ ꯅꯣꯛꯂꯛꯏ ꯂꯩꯁꯅꯥꯁꯨ ꯅꯣꯛꯏ ꯌꯥꯏꯃꯔꯟꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯕꯨ ꯄꯔꯐꯦꯛ ꯂꯦꯗꯤ ꯑꯃ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ ꯅꯪꯕꯨ ꯑꯩꯅ ꯄꯔꯐꯦꯛ ꯑꯣꯏꯍꯟꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯁꯨ ꯅꯪꯕꯨ ꯑꯩꯅ ꯌꯨꯝꯗ ꯅꯝꯁꯤꯟꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯊꯝꯃꯣꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯝꯕꯤꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯃꯔꯝꯗ ꯐꯅ ꯉꯥꯡꯗ꯭ꯔꯤꯕ ꯃꯤꯈꯩꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗꯨ ꯂꯥꯜꯂꯤ ꯍꯥꯏꯕ ꯇꯥꯒꯅꯤ especially ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯃꯥꯡꯗ ꯁꯤ ꯍꯥꯏꯔꯒ ꯌꯥꯏꯃꯔꯟꯅ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯏ ꯂꯩꯁꯅꯥꯅ ꯌꯥꯏꯃꯔꯟꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯅꯨꯃꯤꯠꯇꯨ ꯌꯥꯏꯃꯔꯟ ꯂꯩꯁꯅꯥꯕꯨ ꯊꯤꯜꯂꯝꯂꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯄꯣꯊꯥꯕꯗ ꯈꯜꯂꯛꯏ ꯕꯣꯕꯣꯁꯤ ꯑꯆꯝꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯂꯧꯕꯗꯤ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯃꯥꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨꯁꯨ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯃꯥꯒꯤ ꯃꯔꯝꯗ ꯐꯅ ꯈꯜꯂꯨ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯋꯥꯐꯝꯁꯤꯗ ꯂꯩꯁꯅꯥꯕꯨ ꯁꯤꯖꯤꯟꯅꯔꯣꯏ ꯑꯩ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯃꯁꯦꯜ ꯃꯨꯛꯅꯕꯗ ꯅꯨꯄꯤ ꯌꯥꯎꯍꯟꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯂꯩꯁꯅꯥ ꯁꯨꯡꯌꯥꯎ ꯌꯥꯎꯍꯟꯗꯅ ꯑꯩꯅ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯑꯗꯨꯒ ꯑꯩ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯅꯪꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯍꯟꯒꯅꯤ ꯇꯟꯖꯥꯗꯨꯗ ꯏꯕꯣꯍꯜ ꯆꯪꯂꯛꯏ ꯌꯥꯏꯃꯔꯟ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯏꯕꯣꯍꯜ ꯇꯞꯅ ꯐꯝꯊꯔꯒ ꯌꯥꯏꯃꯔꯟꯗ ꯍꯪꯂꯛꯏ ꯁꯥꯔ ꯀꯔꯤꯒꯨꯝꯕ ꯑꯔꯣꯠꯄ ꯑꯩꯅ ꯈꯪꯗꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯕꯗꯤ ꯈꯪꯂꯦ ꯑꯗꯨꯕꯨ ꯋꯥꯐꯝꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ
ꯌꯥꯝꯔꯟꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯇꯥꯏꯕꯟ? ꯏꯕꯣꯍꯜꯅ, ꯑꯩꯅ ꯍꯪꯖꯔꯤꯕꯁꯤ ꯁꯥꯔ ꯁꯣꯏꯗꯅ ꯈꯪꯕꯤꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯌꯥꯝꯔꯟꯗꯨ 이보ꯍꯜꯕꯨ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯄꯥꯎ ꯈꯔ ꯑꯩꯅ ꯇꯥꯏꯕꯟꯗ ꯂꯣꯠꯂꯤ꯫ ꯇꯥꯏꯕꯟꯗꯗ ꯅꯠꯇꯦ, ꯃꯌꯥꯝꯗ ꯂꯣꯠꯄꯅꯤ꯫ ꯁꯨꯞꯅꯇꯒꯤ ꯇꯥꯒꯣꯄꯥꯜꯒ ꯑꯁꯣꯛꯀ ꯑꯩꯒꯇꯅ ꯈꯪꯕꯅꯤ꯫ 이보ꯍꯜꯅ ꯇꯞꯅ ꯍꯪꯂꯛꯏ, ꯑꯩꯁꯨ ꯈꯪꯖꯕ ꯌꯥꯗꯕ꯭ꯔꯥ? ꯌꯥꯝꯔꯟ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯌꯥꯏ, ꯀꯩꯗꯧ ꯌꯥꯗꯅꯤ? 이보ꯍꯜꯅ, ꯇꯥꯛꯄꯤꯌꯨ, ꯑꯗꯨꯗꯤ ꯀꯔꯤ ꯋꯥꯅꯣ? ꯌꯥꯝꯔꯟꯗꯨ 이보ꯍꯜꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ, 이보ꯍꯜꯁꯨ ꯃꯥꯕꯨ ꯌꯦꯡꯂꯛꯏ꯫ ꯌꯥꯝꯔꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯍꯟꯗꯛ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯗꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯨꯅ ꯆꯨꯝꯅ ꯁꯨꯝ ꯊꯣꯛꯈꯤꯕ ꯅꯠꯇꯦ ꯇꯥꯏꯕꯟ, ꯃꯤꯒꯤ ꯈꯨꯠ ꯌꯥꯎꯈꯤꯕꯅꯤ꯫ 이보ꯍꯜꯗꯨ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯂꯛꯏ, ꯀꯔꯤꯕꯣ? ꯌꯥꯝꯔꯟꯅ, ꯃꯥꯅꯤ ꯇꯥꯏꯕꯟ꯫ 이보ꯍꯜꯅ ꯐꯤꯡꯅ, ꯃꯤꯗꯨꯗꯤ ꯃꯁꯛ ꯈꯪꯕꯤꯔꯕ꯭ꯔꯥ ꯁꯥꯔ? ꯌꯥꯝꯔꯟꯅ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ, ꯅꯣꯡꯉꯥꯟꯕꯗ ꯑꯗꯨꯝ ꯈꯪꯈ꯭ꯔꯕꯅꯤ꯫ ꯌꯥꯝ ꯉꯛꯂꯕ 이보ꯍꯜꯅ ꯍꯪꯂꯛꯏ, ꯀꯅꯥ ꯑꯣꯏꯔꯤꯕꯅꯣ ꯁꯥꯔ? ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯁꯥꯔꯅ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕꯤꯔꯝꯂꯤꯁꯤꯅ ꯀꯔꯤꯒꯤ? ꯑꯩ ꯚꯥꯞ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫